ꯑꯅꯧꯕ ꯚꯤꯗꯤꯑꯣꯁ ꯑꯃꯒ ꯌꯦꯡꯃꯤꯟꯅꯔꯁꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯈꯤꯇꯪ ꯇꯣꯄꯤꯛꯁꯦ ꯈꯔ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯇꯣꯄꯤꯛꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯂꯣꯟ ꯁ꯭ꯇꯦꯞ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗꯒ ꯂꯥꯛꯀꯗꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯀꯩꯀꯥ ꯂꯩꯅꯀꯣ ꯃꯤꯅꯒ ꯄꯤꯔꯛꯀꯗꯕ ꯁꯤꯡꯉꯛꯀꯗꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯅꯕꯒꯤꯗꯃꯛꯇ ꯔꯦꯃꯤꯗꯤꯁ ꯃꯆꯥ ꯃꯆꯥ ꯀꯣ ꯍꯥꯏꯗꯤ ꯔꯤꯠ ꯑꯣꯐ ꯒꯣꯜ ꯂꯣꯟꯁ ꯑꯦꯟ ꯗꯦꯞ ꯍꯥꯏꯅ ꯍꯥꯏꯔꯁꯤꯅꯀꯣ ꯁꯤꯗꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯂꯣꯟꯁ ꯑꯦꯟ ꯗꯦꯞ ꯑꯩꯅ ꯃꯤꯒꯤ ꯄꯤꯒꯗꯕꯕꯨ ꯑꯣꯏꯔꯣ ꯃꯤꯗꯨꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯀꯗꯕꯕꯨ ꯑꯣꯏꯔో ꯑꯗꯨꯝꯕ ꯃꯌꯥꯝꯗꯣꯀꯣ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯕ꯭ꯂꯣꯀꯦꯖꯦꯁ ꯂꯩꯕ ꯈꯣꯠꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦꯀꯣ ꯃꯆꯥ ꯑꯩ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦꯀꯣ ꯑꯩꯈꯣꯏꯅ ꯄꯣꯏꯟꯠꯁ ꯃꯉꯥ ꯇꯔꯥꯗꯪ ꯍꯥꯏꯔꯁꯤꯅꯦꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯗꯣ ꯉꯁꯥꯏꯒꯤ ꯁꯤꯁꯦ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕ ꯃꯇꯝꯁꯤꯗ ꯍꯥꯏꯗꯤ ꯄꯩꯁꯥ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯂꯩꯈ꯭ꯔꯦ ꯀꯃꯥꯏꯅ ꯄꯤꯔꯛꯑꯣ ꯍꯥꯏꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯀꯥꯏꯅꯒ ꯍꯥꯏꯗꯤ ꯄꯔꯁꯣꯅꯦꯜ ꯃꯦꯁꯦꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯗꯤ ꯑꯦꯝ ꯇꯧꯔꯛꯄ ꯈꯣꯠꯂꯛꯄ ꯌꯥꯝ ꯌꯥꯎꯋꯦꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯁꯤꯁꯦ ꯑꯗꯨꯝ ꯍꯧꯅ ꯁꯥꯅꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯃꯈꯛ ꯑꯩ ꯏꯁꯥꯃꯛꯀꯤꯁꯨ ꯑꯗꯨꯝ ꯃꯤꯉꯣꯟꯗ ꯃꯤꯅ ꯂꯧꯈ꯭ꯔ ꯃꯇꯨꯡꯗ ꯍꯥꯏꯗꯤ ꯊꯧꯕ ꯇꯟꯗꯅ ꯑꯗꯨꯝ ꯊꯧꯗꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯝ ꯑꯃꯣꯅꯤ ꯍꯥꯏꯔꯝꯃꯒ ꯍꯥꯏꯗꯤ ꯄꯤꯔꯛꯇ꯭ꯔꯒꯗꯤ ꯃꯇꯝ ꯃꯥꯡꯕꯗꯣ ꯑꯃꯈꯛ ꯑꯗꯨꯗꯣ ꯑꯣꯏꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗ ꯑꯃꯈꯛ ꯑꯁꯣꯛꯄꯨꯗꯤ ꯊꯕꯛꯇ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯔꯒ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯗꯣ ꯐꯔꯦꯅꯦ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯇꯣꯛꯑꯁꯦꯀꯣ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯂꯩꯅꯀꯣ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯇꯣꯜꯂꯤꯕ ꯃꯤꯗꯨꯗꯁꯨ ꯊꯥꯖꯟꯕꯤꯌꯣ ꯍꯦꯛ ꯍꯥꯏꯗꯤ ꯃꯥꯁꯨ ꯀꯩꯁꯨ ꯇꯣꯟꯅꯤꯡꯄꯣꯠꯇꯦꯕ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯤ ꯄꯩꯁꯥ ꯇꯣꯟꯕ ꯈꯣꯠꯄ ꯀꯥꯏꯅ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯅꯗꯤ ꯀꯩꯁꯨ ꯂꯩꯔꯝꯃꯣꯏꯗꯅ ꯊꯧꯔꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯣꯛꯇꯨꯗ ꯑꯃꯗꯤ ꯑꯗꯨꯝ ꯆꯨꯔꯒ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦꯕ ꯃꯥꯅ ꯀꯣꯜ ꯇꯧꯔꯛꯏꯁꯤ ꯄꯩꯁꯥꯒꯤ ꯍꯥꯏꯕ ꯑꯣꯏꯕ ꯌꯥꯏ ꯑꯃ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯃꯉꯣꯟꯗꯁꯨ ꯐꯅꯕꯒꯤꯗꯃꯛꯇꯅꯤꯀꯣ ꯃꯉꯣꯟꯗ ꯏꯀꯥꯏꯕ ꯄꯤꯕ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯃꯥꯁꯨ ꯐꯖꯁꯅꯨ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯀꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯌꯥꯔꯒꯗꯤ ꯁꯦꯌꯔ ꯇꯧꯊꯣꯛꯄꯤꯌꯨꯀꯣ ꯍꯥꯏꯗꯤ ꯃꯤꯉꯩꯗꯀꯣ ꯑꯩꯒꯤ ꯀꯩꯅꯣ ꯇꯧꯕꯉꯩꯗ ꯑꯗꯣ ꯁꯤꯗ ꯑꯩ ꯄꯣꯏꯟꯠ ꯃꯉꯥ ꯇꯔꯥꯗꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦꯀꯣ ꯄꯣꯏꯟꯠ ꯃꯉꯥ ꯇꯔꯥꯗꯪ ꯍꯥꯏꯔꯗꯤ ꯔꯦꯃꯤꯗꯤꯁꯀꯣ ꯗꯦꯞ ꯂꯣꯟꯁꯀꯨꯝꯕ ꯂꯩꯕ ꯈꯣꯠꯄ ꯑꯩ ꯃꯤꯒꯤ ꯇꯣꯜꯂꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯁꯨ ꯇꯧꯕꯤꯕ ꯌꯥꯔꯦ ꯑꯗꯒꯤ ꯑꯩꯉꯣꯟꯗ ꯄꯤꯔꯛꯀꯗꯕꯅꯦ ꯍꯥꯏꯔꯁꯦꯕ ꯄꯤꯔꯛꯀꯗꯕꯅꯦ ꯍꯥꯏꯔꯒꯁꯨ ꯀꯩꯅꯣ ꯇꯧꯗꯅ ꯂꯩꯕ ꯑꯗꯨꯝꯕꯗꯨꯁꯨ ꯑꯗꯨꯝ ꯇꯧꯕ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯉꯁꯥꯏ ꯄꯤꯔꯛꯀꯗꯧꯕ ꯃꯤꯗꯨꯗꯁꯨ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯂꯤꯡꯛꯁꯦ ꯁꯦꯌꯔ ꯇꯧꯁꯟꯕꯤꯔꯣꯀꯣ ꯑꯗꯣ ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯗꯀꯣ ꯅꯣꯡꯃꯥꯏꯖꯤꯡ ꯀꯥꯏꯅ ꯍꯥꯏꯔꯁꯦꯕ ꯁꯤꯗꯀꯣ ꯅꯣꯡꯃꯥꯏꯖꯤꯡꯁꯦ ꯀꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯇꯤ ꯅꯨꯃꯤꯠꯁꯨ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯤ ꯀꯣꯄꯔꯒꯤ ꯀꯩꯅꯣ ꯑꯃꯗꯀꯣ ꯈꯨꯖꯥꯏꯁꯦ ꯀꯣꯄꯔꯒꯤ ꯈꯨꯖꯥꯏꯁꯦꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯄꯣꯏꯟꯠꯁꯦ ꯑꯩ ꯁꯨꯝ ꯏꯒꯦꯀꯣ ꯁꯨꯝ ꯑꯆꯤꯟꯅꯁꯨ ꯍꯥꯏꯒꯦ ꯑꯗꯨꯝ ꯇꯥꯕꯤꯔꯁꯨ ꯌꯥꯏ ꯑꯗꯨꯝ ꯑꯩꯅ ꯁꯨꯝ ꯏꯒꯦꯀꯣ ꯁꯨꯝ ꯑꯩꯁꯨ ꯐ꯭ꯔꯤ ꯂꯩꯕꯅꯤꯅꯀꯣ ꯐ꯭ꯔꯤ ꯂꯩꯕꯅꯤꯅ ꯁꯨꯝ ꯉꯥꯡꯕ ꯈꯣꯠꯄ ꯀꯥꯟꯗ ꯈ꯭ꯋꯥꯏ ꯐꯥꯔꯁꯁꯤꯗ ꯍꯥꯏꯗꯤ ꯀꯣꯄꯔꯒꯤ ꯈꯨꯖꯥꯏ ꯑꯃꯗꯀꯣ ꯀꯣꯄꯔꯒꯤ ꯈꯨꯖꯥꯏ ꯑꯃꯗꯀꯣ ꯏꯁꯤꯡ ꯏꯁꯤꯡ ꯂꯧꯔꯒꯀꯣ ꯏꯁꯤꯡ ꯂꯧꯕꯤꯔꯒ ꯅꯨꯃꯤꯠꯇ ꯀꯠꯄ ꯅꯠꯇꯕ ꯅꯨꯃꯤꯠꯇ ꯍꯩꯌꯨ ꯅꯨꯃꯤꯠꯇ ꯌꯦꯡꯉꯒꯀꯣ ꯅꯨꯃꯤꯠꯀꯤ ꯃꯥꯏꯀꯩꯔꯣꯝꯗ ꯌꯦꯡꯉꯒ ꯏꯁꯤꯡ ꯍꯩꯕꯤꯕꯀꯣ ꯁꯤꯁꯦꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯖꯨꯝ ꯇꯧꯁꯜꯂ ꯌꯦꯡꯒꯦꯁꯨ ꯌꯦꯡꯉꯨꯀꯣ ꯑꯩꯒꯤ ꯀꯨꯞꯁꯨ ꯀꯨꯞꯄꯦ ꯀꯩꯅꯣꯁꯦ ꯕꯣꯜꯄꯦꯟꯁꯦꯀꯣ ꯅꯝꯕꯔ ꯇꯨꯁꯤꯅ ꯑꯃꯨꯛ ꯊꯥꯡꯖꯒꯨꯝꯕꯁꯦ ꯊꯥꯡꯖ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯍꯨꯏ ꯑꯃꯨꯕꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯑꯩꯈꯣꯏꯅ ꯄꯤꯖꯕꯁꯤꯁꯨ ꯐꯩꯀꯣ ꯍꯨꯏ ꯑꯃꯨꯕꯒꯨꯝꯕꯗ ꯃꯆꯤꯟꯖꯥꯛꯀꯨꯝꯕ ꯀꯩꯒꯨꯝꯕ ꯄꯤꯖꯕ ꯍꯨꯏ ꯑꯃꯨꯕꯀꯣ ꯗꯁꯥ ꯄꯁꯥ ꯀꯩꯀꯥ ꯐꯠꯇꯥꯎꯗꯤ ꯂꯩ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇꯅꯦꯀꯣ ꯍꯨꯏ ꯑꯃꯨꯕꯗꯀꯣ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯀꯩꯅꯣꯝꯃ ꯄꯤꯖꯀꯣ ꯑꯗꯣ ꯏꯁꯥꯒꯤ ꯌꯨꯝꯒꯤ ꯂꯣꯏꯕ ꯑꯣꯏꯔꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯊꯪꯅꯕꯩ ꯈꯣꯠꯅꯕꯩ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯃꯤꯅ ꯐꯠꯇꯅ ꯀꯩꯁꯨ ꯈꯜꯂꯣꯏꯀꯣ ꯁꯤꯗ ꯑꯁ ꯊꯪꯅꯕꯩꯗ ꯄꯤꯖꯔꯨꯔꯒ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯆꯥꯄꯣꯠ ꯄꯤꯖꯕꯅꯤ ꯀꯩꯅꯣ ꯃꯤꯉꯣꯟꯗ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯥꯏꯗꯤ ꯀꯅꯥꯅꯣꯝꯇ ꯀꯩꯅꯣꯝꯃ ꯄꯤꯖꯕꯅꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯁꯤꯁꯦ ꯄꯤꯖꯔꯒ ꯍꯥꯏꯗꯤ ꯉꯁꯥꯏ ꯍꯨꯏꯗꯨꯗ ꯐꯠꯇ ꯅꯨꯡꯗ ꯑꯗꯨ ꯑꯗꯥ ꯀꯩꯝꯇ ꯅꯠꯇꯦꯕ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒ ꯍꯨꯏ ꯑꯃꯨꯕꯗ ꯊꯥꯡꯖ ꯅꯨꯃꯤꯠꯇꯀꯣ ꯀꯩꯅꯣꯝꯃ ꯄꯤꯖꯕꯤꯌꯨꯀꯣ ꯄꯤꯖꯕ ꯍꯥꯏꯔꯒ ꯁꯥ ꯉꯥꯒꯨꯝꯕꯗꯤ ꯄꯤꯖꯒꯅꯨꯀꯣ ꯑꯆꯥꯄꯣꯠ ꯍꯥꯏꯔꯒ ꯕꯟꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯂꯩꯔꯒꯕꯨ ꯑꯣꯏꯔꯣ ꯇꯟ ꯍꯧꯒꯦꯔꯥ ꯈꯣꯠꯀꯦꯔꯥꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯨꯏ ꯑꯃꯨꯕꯗ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯑꯆꯥꯄꯣꯠꯀꯨꯝꯕ ꯄꯤꯖꯕꯤꯌꯨꯀꯣ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯋꯥꯏꯠ ꯃꯆꯨꯒꯤꯀꯣ ꯍꯥꯏꯗꯤ ꯋꯥꯏꯠ ꯃꯆꯨꯒꯤ ꯆꯥꯅꯕ ꯑꯣꯏꯔꯣ ꯐꯤꯔꯣꯟ ꯑꯣꯏꯔꯣ ꯀꯔꯤ ꯑꯣꯏꯔꯣ ꯏꯔꯥꯏ ꯅꯨꯃꯤꯠꯁꯤꯗ ꯀꯩꯅꯣ ꯇꯧ ꯃꯤꯉꯣꯟꯗ ꯗꯥꯟ ꯇꯧꯀꯣ ꯃꯤꯉꯣꯟꯗ ꯗꯥꯟ ꯇꯧꯕ ꯍꯥꯏꯔꯒꯗꯤ ꯃꯤꯉꯣꯟꯗ ꯄꯤꯕꯤꯕꯗꯣ ꯑꯩꯅ ꯄꯤꯗꯣꯔꯤꯕ ꯄꯣꯠꯁꯦ ꯉꯁꯥꯏ ꯃꯤꯗꯨꯅ ꯆꯥꯕꯤꯒꯗꯕ ꯅꯠꯇ꯭ꯔꯒ ꯃꯤꯗꯨꯅ ꯁꯦꯠꯄꯤꯒꯗꯕꯗꯣ ꯁꯤꯗꯅ ꯑꯃꯨꯛ ꯂꯩꯅꯀꯣ ꯐ꯭ꯔꯥꯏꯗꯦꯒꯤ ꯉꯁꯥꯏ ꯀꯩꯅꯣꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯐ꯭ꯔꯥꯏꯗꯦꯒꯤ ꯔꯨꯂꯤꯡ ꯄ꯭ꯂꯥꯅꯦꯠ ꯀꯥꯏꯅꯒ ꯍꯥꯏꯔꯒꯗꯤ ꯚꯤꯅꯁꯁꯦ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯂꯟ ꯊꯨꯝ ꯀꯔꯤ ꯀꯔꯥ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯇ꯭ꯔꯦꯛ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯦꯕ ꯆꯪꯉꯛꯄ ꯈꯣꯠꯂꯛꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦꯀꯣ ꯑꯗꯨꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯃꯅꯀꯣ ꯁꯤꯜꯚꯔ ꯀꯣꯏꯟ ꯀꯣ ꯂꯨꯄꯥ ꯆꯞꯄꯤ ꯅꯠꯇꯦꯀꯣ ꯆꯥꯟꯗꯤ ꯆꯞꯄꯤ ꯅꯠꯇꯦꯀꯣ ꯁꯤꯜꯚꯔ ꯀꯣꯏꯟ ꯍꯥꯟꯅ ꯍꯥꯏꯕꯅꯦꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯁꯦꯀꯣ ꯁꯤꯜꯚꯔ ꯀꯣꯏꯟ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯅ ꯃꯃꯥꯡꯗ ꯑꯃꯈꯛ ꯃꯌꯥꯝꯗ ꯄꯤꯖꯈꯤꯕꯗꯣ ꯑꯁꯇꯙꯥꯇꯨꯗꯣꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯨꯁꯨ ꯁꯤꯜꯚꯔ ꯌꯥꯎꯋꯤꯗꯅꯀꯣ ꯁꯤꯒꯨꯝꯕ ꯀꯣꯏꯟꯁꯦꯀꯣ ꯍꯥꯏꯗꯤ ꯁꯤꯜꯚꯔ ꯀꯣꯏꯟꯁꯦ ꯑꯃ ꯍꯥꯞꯄꯣꯀꯣ ꯍꯥꯏꯗꯤ ꯑꯁꯇꯙꯥꯇꯨꯁꯨ ꯍꯥꯞꯄꯦ ꯁꯤꯜꯚꯔ ꯀꯣꯏꯟꯁꯦꯀꯣ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯆꯥꯟꯗꯤꯒꯤ ꯀꯣꯏꯟꯁꯦ ꯆꯥꯟꯗꯤꯒꯤ ꯀꯣꯏꯟꯁꯦ ꯑꯗꯨꯝ ꯑꯩ ꯕꯦꯒꯁꯨ ꯄꯤꯛ ꯊꯜꯂꯦ ꯑꯝꯇꯣꯏꯕ ꯍꯥꯏꯗꯤ ꯁꯤꯗ ꯑꯩꯅ ꯍꯥꯞꯄꯤꯕ ꯃꯌꯥꯝꯁꯦ
ꯁꯤꯗ ꯍꯥꯏꯗꯤ even ꯑꯩꯅ ꯃꯃꯥꯡꯗꯒ ꯁꯨꯝ ꯍꯥꯏꯈꯤꯕꯗꯣ ꯍꯥꯏꯗꯤ ꯑꯙꯥꯔꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯔꯦꯗꯀꯤ ꯊ꯭ꯔꯦꯗꯀꯨꯝꯕ ꯀꯩꯒꯨꯝꯕ ꯀꯩꯅꯣ ꯇꯧꯔ ꯍꯥꯞꯄꯁꯨ ꯐꯩꯀꯣ ꯑꯗꯣ ꯍꯥꯞꯄꯦ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯄꯪꯍꯥꯏꯗ ꯍꯥꯏꯕꯩ ꯋꯥꯁꯨ ꯅꯠꯇꯦꯀꯣ ꯑꯩꯒꯤ ꯃꯅꯨꯡꯗꯁꯨ ꯑꯩꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤ ꯁꯤ ꯀꯩꯅꯣꯁꯤꯗ ꯒꯣꯝꯇꯤ ꯆꯀ꯭ꯔꯗꯒꯤ ꯀꯔꯤꯗꯒꯤ ꯀꯔꯥꯗꯒꯤꯀꯣ ꯑꯗꯣ ꯇꯁꯦꯡꯅ ꯑꯗꯨꯝ ꯀꯥꯟꯅꯖꯩꯀꯣ ꯁꯤꯒꯤ ꯄꯥꯔꯠ ꯃꯌꯥꯝꯁꯤꯁꯨ ꯑꯗꯣ ꯁꯤꯃ ꯂꯩꯔꯦ ꯁꯤꯜꯚꯔ ꯀꯣꯏꯟ ꯑꯃ ꯍꯥꯞꯄꯣ ꯍꯥꯏꯗꯤ ꯀꯣꯏꯟꯗ ꯀꯩꯅꯣꯁꯤꯗꯀꯣ ꯄꯔꯁꯁꯤꯗꯀꯣ ꯑꯗꯨꯃ ꯂꯩꯔꯦꯀꯣ ꯁꯤꯜꯚꯔ ꯀꯣꯏꯟ ꯀꯣ ꯅꯝꯕꯔ ꯊꯥꯔꯠꯁꯤꯅ ꯁꯤꯜꯚꯔ ꯀꯣꯏꯟ ꯀꯣ ꯈꯤꯇꯪ ꯁꯥꯡꯉꯦꯀꯣ ꯚꯤꯗꯤꯑꯣꯁꯦ ꯇꯞꯅ ꯇꯞꯅ ꯍꯥꯏꯕꯒꯤ ꯁꯤꯜꯚꯔ ꯀꯣꯏꯟ ꯑꯃꯀꯣ ꯄꯔꯁꯇꯀꯣ ꯑꯗꯣ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯅꯗꯤ ꯅꯝꯒꯟꯗꯕꯅꯦ ꯁꯠ 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 ꯍꯥꯏꯔꯒ ꯇꯧꯒꯟꯕꯅꯦ ꯑꯗꯣ ꯑꯗꯨꯒ ꯑꯃꯅ ꯂꯩꯕꯥꯛ ꯄꯣꯛꯄꯁꯦꯀꯣ ꯂꯩꯕꯥꯛ ꯄꯣꯛꯄꯁꯦ ꯌꯥꯔꯒꯗꯤ ꯁꯥ ꯉꯥꯒꯨꯝꯕ ꯆꯥꯕꯤꯒꯅꯨꯀꯣ ꯌꯥꯔꯒꯗꯤ ꯍꯥꯏꯗꯤ ꯇ꯭ꯋꯤꯁꯗꯦꯁꯦꯀꯣ ꯃꯦꯔꯥꯃꯦꯁꯀꯨꯝꯕ ꯇꯧꯕꯤꯔꯣ ꯑꯩ ꯁꯨꯝ ꯀꯟꯁꯜꯇꯦꯁꯟꯁꯀꯨꯝꯕ ꯇꯧꯕꯗꯁꯨ ꯑꯗꯨꯝ ꯍꯥꯏꯒꯜꯂꯦꯀꯣ ꯁꯤꯁꯦ ꯇ꯭ꯋꯤꯁꯗꯦ ꯃꯦꯔꯥꯃꯦꯁ ꯇꯧ ꯍꯥꯏꯁꯦ ꯑꯗꯨꯝ ꯑꯩꯒ ꯋꯥꯔꯤ ꯁꯥꯈꯤꯕ ꯈꯣꯠꯈꯤꯕ ꯃꯤ ꯂꯩꯔꯒꯁꯨ ꯑꯩ ꯂꯩꯕꯥꯛꯄꯣꯠꯁꯦ ꯑꯗꯨꯝ ꯁꯥ ꯉꯥ ꯆꯥꯒꯅꯣ ꯊꯕꯛꯇ ꯑꯌꯦꯠ ꯑꯄꯟ ꯂꯩꯔꯣꯏ ꯑꯗꯨꯝ ꯍꯥꯏꯒꯟꯕꯅꯦꯕ ꯁꯤꯁꯦꯀꯣ ꯁꯤꯃ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯂꯩꯅꯀꯣ ꯊꯥꯡꯖꯒ ꯂꯩꯕꯥꯛꯄꯣꯛꯄꯒꯁꯦ ꯃꯤꯉꯣꯟꯗ ꯄꯩꯁꯥꯁꯨ ꯄꯤꯒꯅꯨ ꯃꯤꯉꯣꯟꯗ ꯄꯩꯁꯥꯁꯨ ꯂꯧꯒꯅꯨ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯄꯣꯠ ꯂꯩꯕ ꯈꯣꯠꯄꯗꯨꯅ ꯑꯗꯨꯅ ꯃꯈꯜ ꯑꯃ ꯑꯣꯏꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯄꯣꯛꯄꯁꯦꯀꯣ ꯂꯩꯕꯥꯛꯄꯣꯛꯄꯁꯦ ꯉꯁꯥꯏ ꯄꯩꯁꯥ ꯄꯤꯊꯣꯛꯇꯕꯀꯣ ꯇ꯭ꯋꯤꯁꯗꯦꯒ ꯁꯦꯇꯔꯗꯦꯁꯦꯀꯣ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯄꯤꯗꯕ ꯅꯠꯇ꯭ꯔꯒ ꯃꯤꯉꯣꯟꯗꯒꯤꯁꯨ ꯂꯧꯁꯟꯗꯕꯩꯅꯀꯣ ꯁꯤꯒꯤ ꯅꯨꯃꯤꯠꯁꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯅꯝꯕꯔ 6ꯗꯀꯣ ꯍꯥꯏꯗꯤ ꯒ꯭ꯔꯤꯟ ꯀꯂꯔꯒꯤ ꯐꯤꯀꯣ ꯒ꯭ꯔꯤꯟ ꯀꯂꯔꯒꯤ ꯐꯤꯅ ꯍꯥꯏꯔꯒꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤ ꯏꯆꯝ ꯆꯝꯕ ꯑꯗꯨꯝ ꯒ꯭ꯔꯤꯟ ꯀꯂꯔꯒꯤ ꯐꯤꯅꯤꯅꯀꯣ ꯁꯤꯒꯤ ꯒ꯭ꯔꯤꯟ ꯀꯂꯔꯒꯤ ꯐꯤꯁꯦ ꯊꯨꯞꯆꯜꯂꯒꯀꯣ ꯑꯩꯒꯤ ꯂꯣꯀꯔꯗ ꯑꯗꯨꯝ ꯊꯝꯁꯦ ꯀꯩꯝꯇ ꯍꯥꯞꯇ꯭ꯔꯒꯁꯨ ꯐꯤ ꯑꯁꯪꯕ ꯑꯃ ꯀꯩ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯂꯣꯀꯔꯗ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯄꯩꯁꯥ ꯊꯝꯐꯝ ꯖꯒꯥꯗ ꯊꯝꯃꯣ ꯀꯩꯝꯇ ꯑꯇꯩ ꯑꯇꯩ ꯀꯩꯝ ꯍꯥꯞꯇꯕꯤꯗꯀꯣ ꯑꯗꯨꯒ ꯅꯝꯕꯔ 7 ꯀꯣ ꯅꯝꯕꯔ 7ꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕꯁꯦ ꯀꯩꯅꯣꯀꯣ ꯅꯝꯕꯔ 7ꯗꯅ ꯀꯩꯅꯣ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯑꯆꯥꯊꯥꯎꯁꯦ ꯂꯩꯒꯅꯨꯀꯣ ꯀꯩꯅꯣ ꯅꯨꯃꯤꯠꯁꯤꯗꯀꯣ ꯃꯁꯇꯔꯗ ꯑꯣꯏꯜꯁꯦꯀꯣ ꯍꯥꯏꯗꯤ ꯊꯥꯡꯖꯗꯗꯤ ꯂꯩꯒꯅꯨꯀꯣ ꯊꯥꯡꯖꯗ ꯗꯥꯟ ꯇꯧꯀꯣ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯂꯩꯔꯦꯅ ꯈꯜꯂꯁꯦꯀꯣ ꯊꯥꯡꯖ ꯅꯨꯃꯤꯠꯁꯤꯗ ꯑꯁꯥꯎꯒꯨꯝꯕ ꯃꯤꯉꯣꯟꯗ ꯄꯤꯕꯁꯨ ꯐꯩꯌꯦꯕ ꯀꯅꯥꯗ ꯄꯤꯔꯨꯗꯣꯏꯅꯣ ꯍꯪꯉꯛꯄ ꯀꯣꯏꯁꯟ ꯌꯥꯝ ꯌꯥꯎ ꯁꯤꯕꯨ ꯀꯅꯥ ꯄꯤꯔꯨꯗꯣꯏꯅꯣ ꯃꯤꯅ ꯀꯩ ꯍꯥꯏꯔꯛꯀꯅꯤ ꯀꯥꯏꯅ ꯍꯪꯉꯛꯄꯀꯣ ꯀꯩꯝ ꯈꯟꯒꯅꯨ ꯀꯩꯅꯣ ꯑꯗꯨꯝ ꯕꯖꯥꯔꯗ ꯆꯠꯂꯒ ꯑꯗꯨꯝ ꯏꯟꯖꯥꯡ ꯌꯣꯟꯕ ꯈꯣꯠꯄ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃꯇꯥꯏꯗꯒ ꯑꯗꯨꯝ ꯊꯥꯔꯒ ꯌꯣꯟꯖꯕ ꯈꯣꯠꯆꯕ ꯂꯩꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯄꯤꯕꯤꯌꯣ ꯍꯥꯏꯗꯤ ꯀꯩꯅꯣꯃ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏ ꯑꯁꯥꯊꯥꯎꯗꯣ ꯍꯥꯞꯄꯣ ꯆꯤꯅꯤ ꯆꯥꯃꯅꯥ ꯁꯪꯒꯣꯝ ꯈꯔ ꯍꯥꯞꯆꯜꯂꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯁꯤ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯄꯤꯕꯀꯣ ꯁꯤꯁꯤꯃꯁꯨ ꯐꯩꯀꯣ ꯃꯁꯇꯔꯗ ꯑꯣꯏꯜꯁꯦ ꯁ꯭ꯄꯦꯁꯦꯜꯂꯤ ꯀꯩ ꯅꯨꯃꯤꯠꯇꯅꯣ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯇ ꯄꯤꯒꯗꯕ ꯂꯩꯕꯅ ꯏꯔꯥꯏꯒꯨꯝꯕ ꯀꯩꯒꯨꯝꯕꯗ ꯂꯩꯕꯤꯌꯨꯀꯣ ꯑꯇꯩ ꯃꯆꯜꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯍꯥꯏꯗꯤ ꯂꯩꯕꯗ ꯉꯁꯥꯏꯒꯤ ꯊꯥꯎꯁꯤꯗꯪ ꯍꯥꯏꯗꯤ ꯂꯩꯕꯗ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯂꯩꯔꯒ ꯊꯥꯡꯖꯒꯨꯝꯕꯗ ꯀꯩꯅꯣ ꯇꯧꯕꯤꯕ ꯑꯗꯨꯒ ꯑꯃꯅꯀꯣ ꯅꯝꯕꯔ 8ꯇꯅꯀꯣ ꯐꯤ ꯑꯉꯥꯡꯕꯀꯣ ꯐꯤ ꯑꯉꯥꯡꯕꯁꯦ ꯀꯣ ꯐꯤ ꯑꯉꯥꯡꯕ ꯃꯣꯟ ꯃꯈꯥꯗ ꯊꯝꯃꯣ ꯃꯆꯦꯠ ꯑꯃ ꯁꯤꯗ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦꯀꯣ ꯑꯩꯅ ꯁꯤꯡꯕ ꯉꯝꯗꯦꯅꯁꯨ ꯈꯜꯂꯁꯦ ꯃꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯀꯩꯀꯥ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯐꯤ ꯑꯉꯥꯡꯕ ꯑꯃ ꯃꯣꯟ ꯃꯈꯥꯗ ꯑꯁꯪꯕꯁꯤꯅ ꯑꯩꯒꯤ ꯂꯣꯀꯔꯗ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥ ꯊꯝꯐꯝ ꯖꯒꯥꯗ ꯑꯗꯨꯒ ꯂꯥꯁ ꯑꯣꯏꯅ ꯑꯃꯈꯛꯇꯪꯒ ꯍꯥꯏꯔꯦꯀꯣ ꯂꯥꯁ ꯑꯣꯏꯅ ꯑꯃꯈꯛꯇꯪ ꯌꯨꯕꯤꯁꯦ ꯌꯨꯕꯤ ꯃꯄꯨꯝꯁꯦ ꯈꯪꯉꯤꯅ ꯌꯨꯕꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯗ ꯀꯩꯅꯣꯗꯣ ꯅꯠꯇꯕ ꯀ꯭ꯋꯥꯒꯤ ꯌꯨꯕꯤꯗꯣ ꯅꯠꯇꯕ ꯇꯣꯉꯥꯟꯅ ꯌꯨꯕꯤ ꯃꯁꯝ ꯌꯥꯎꯕ ꯂꯩꯅꯀꯣ ꯂꯥꯏꯒꯤꯗ ꯀꯩꯗ ꯀꯠꯄꯗꯣ ꯃꯍꯤ ꯌꯥꯎꯕꯗꯣ ꯃꯅꯨꯡꯗ ꯑꯗꯨꯒꯤ ꯌꯨꯕꯤ ꯃꯔꯤ ꯈꯛꯇꯪ ꯍꯥꯏꯔꯁꯤꯅꯦꯀꯣ ꯌꯨꯕꯤ ꯃꯔꯤꯁꯦ ꯇꯨꯔꯦꯟꯗ ꯀꯩꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯊꯥꯗꯕꯤꯈꯤꯕ ꯍꯥꯏꯗꯤ ꯑꯆꯦꯟꯕ ꯏꯁꯤꯡꯒꯨꯝꯕꯗ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯕ ꯅꯠꯇꯕ ꯇꯨꯔꯦꯟꯗꯀꯣ ꯌꯨꯕꯤ ꯃꯔꯤ ꯑꯃꯒꯀꯣ ꯑꯆꯦꯟꯕ ꯏꯁꯤꯡꯗꯀꯣ ꯁꯤꯃ ꯈꯛꯇꯪꯒ ꯇꯧꯊꯣꯛꯄꯤꯌꯣ ꯑꯗꯣ ꯄꯣꯏꯟꯠꯁꯦ 9ꯗꯤ ꯁꯨꯔꯦꯀꯣ ꯑꯩꯅ ꯏꯔꯛꯏꯁꯦꯀꯣ ꯑꯩꯅ ꯍꯥꯏꯔꯛꯏꯁꯦꯀꯣ 10ꯗꯤ ꯁꯨꯕꯅꯦ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯗꯤ ꯑꯉꯧꯕ ꯃꯆꯨꯒꯤ ꯄꯣꯠꯇꯣ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯤꯌꯣꯅ ꯍꯥꯏꯔꯅꯀꯣ ꯑꯉꯧꯕ ꯃꯆꯨꯒꯤ ꯄꯣꯠꯇꯣ ꯀꯩꯅꯣ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯀꯩꯗ ꯃꯤꯉꯣꯟꯗ ꯄꯤꯕꯤꯌꯨ ꯈꯣꯠꯄꯤꯕ ꯁꯤꯗꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯇꯣꯟꯕ ꯈꯣꯠꯄ ꯄꯤꯔꯛꯇꯕ ꯑꯃ ꯂꯩꯕ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯁꯨꯀꯣ ꯃꯆꯥ ꯄꯣꯏꯟꯠ ꯃꯆꯥꯁꯦ ꯅꯣꯡꯃꯗ ꯂꯣꯏ ꯇꯧꯕ ꯌꯥꯒꯗꯅ ꯑꯗꯨꯝ ꯇꯧꯊꯣꯛꯄꯤꯌꯣꯀꯣ ꯍꯣꯏ ꯊꯥꯡꯖ ꯇꯧꯒꯗꯕ ꯉꯁꯥꯏꯒꯤ ꯏꯔꯥꯏ ꯇꯧꯒꯗꯕ ꯑꯃꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯇꯧꯒꯗꯕꯗꯣ ꯑꯗꯨꯒꯤꯗꯤ ꯑꯗꯨꯝ ꯂꯩꯖꯩ ꯁꯤ ꯑꯗꯨꯝ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯤꯌꯨꯀꯣ ꯔꯦꯒꯨꯂꯔ ꯑꯣꯏꯅ ꯇꯧꯕꯤꯌꯣꯕ ꯑꯗꯨꯝ ꯑꯇꯩ ꯑꯃꯨꯛꯃꯨꯛ ꯊꯝꯈꯤꯕ ꯈꯣꯠꯈꯤꯕꯁꯤꯗꯤ ꯑꯃꯨꯛꯇꯪꯅ ꯌꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯣꯄꯔꯒꯤ ꯀꯩꯅꯣꯗ ꯈꯨꯖꯥꯏꯗ ꯏꯁꯤꯡ ꯍꯩꯌꯣ ꯈꯣꯠꯂꯣ ꯀꯥꯏꯅ ꯍꯥꯏꯁꯦ ꯅꯣꯡꯃꯥꯏꯖꯤꯡ ꯑꯃꯈꯛ ꯍꯩꯈ꯭ꯔꯦ ꯃꯊꯪ ꯇꯣꯛꯑꯒꯦ ꯀꯥꯏꯅ ꯈꯟꯕ ꯑꯗꯨꯝ ꯌꯥꯔꯒ ꯑꯗꯨꯝ ꯇꯧꯕꯤꯌꯣꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯦꯟꯅ ꯐꯒꯠꯄꯁꯦ ꯀꯩꯅꯣ ꯄꯥꯝꯗꯕ ꯃꯤ ꯂꯩꯇꯦ ꯀꯩꯅꯣ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯣ ꯁꯤꯗ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯀꯩꯅꯣꯃꯨꯛ उच्चरकेको सिसे अखोइगी मनी मैग्नेट की कैनोनेको पिरामिड्स नेको मनी मैग्नेट की पिरामिड्स ने सिदा हापिसे अखोइनाको मखादा सेलाइड हापे ग्रीन एवेंचुरिन हापे सिट्रुइन हापे पायरेट हापे टाइगर हापे को सिसे दम अखोइगी थबक मफम गुम्बा कैगुम्बा आई हारगदि आई सि थबक मफम नेबा आई सिदा टारो रीडिंग कैका तौरिबो को थमफम थम्बे को सिसिमगा अदुगा सको श्रीयंत्र को श्रीयंत्र से इमुंगदा थम्बदा फैको युमदा कैदा थम्बा नेगेटिविटी गुम्बा कैगुम वाक्थोकपा इमुंग शांति लेनबा कोनबा गोमते चक्र लिकोन लनगी हातने अमरोमददि को रुद्राक्ष नाये गुम्बदगी सिदा मखादा हापिसना पायरेट निको
सिगी कॉम्बोज अमा इन सुम हाइफेटंग स्केमे को सिगी अहुम से कैनोने लिशिंग अमगा चनी अदमाइना गुंबा योमने को हाइ वीडियो सेम रगा ना हाइफेटंग उलम गेना हाइ ममांग दो ओइबदा भाप कैनो तो नांग साइ नि खलुदबने सुम सी से लौबी बया गनी को हाइ सुम थमना फोनबा थमबदा काना बजे हाइ पोते दुम हंगा अगर रील्स तदी अदु यामना हाइ एक्सप्लेन तो बोखोपदी कैनो दो ngasai सेकेंड दो खरा खतंग ओइबने ना कैनो तौदे को दो सी क्रिस्टल्स ना साब थांग नि को क्रिस्टल्स ना साब थांग जे थमबजे काय फा अंगांगी लाइक तो मुंदो थमबे को नेगेटिविटी नेगेटिव एनर्जी कट तो थांग जे हाइ कथत्रा मखक पोचे ना कोड कटिंग के का गैन हाइ एना पाम दो पोता कट तो बोखोप अमा मलै ना को अदुम मयाम अमा लै हाइरगदी थांग मचा से को सिगी थांग मचा हाइरगा कैनो तो बनते को क्रिस्टल थांग दे दुम थंबे याइ को अदुगो नॉर्मली अतै थांग जे लोशन थुपचला थंबने कोइ चा थांग गाइन हाइ जे ड्राइंग रूम द फलंग थोगदी थंबदे दना को थांग थंबम का हाइ किचन की ड्रॉवर द कैदा तो इना को अदु क्रिस्टल्स की कैनो सिना कराइ थंगदा आइगी पैसा थंबम जगह दु थंबे को पैसा थंबम जगह चंगा हाइ थंबगी याथ्रदी कैनो हाइ पैसा उसा लेब जगह से जो साइ फताउदी के का चंगप मिगी मीटिंग चंगप आइगी लंथुम द कैदो ओवरऑल अदु मैम दो कट तौनबने हाइना खलगा कैनो को अखोइगी सिगी कैनो मचा अमा थंबीबे याइ को सिसिमजो सी अदोइसिना कॉम्बो आइना सेमजैजे को लुपा लिशिंग अमागा चनी खतंगदने को सिगी श्रीयंत्र थंबै जुकाना बसु लैरे गोमती चक्र थंबै काना बसु मैमना खंगबिरमने को लिकोन थंबै काना बसु ngai रुद्राक्ष जो अना आई नेगेटिविटी गुंबा कैगुम सुगुंबा दे ngasai दुगा मखा दम हापैसिना रेजिन तौरगा सिदा हापिसिना कोइगी पाइराइ लेरे को अदो सिसु ऑर्डर तौबिरप यागने को सिसिना होजि होजि की ओइना हारगदी कैनो दगी ओइना ले ऑनलाइन ओइना लेने को ऑनलाइन हारगदी कैनो तौरनी कोरियर गुंबा कैगुंबा दुमाइन ओइना तौरनी को चंडीगढ़ दगे इम्फाल दुस लैगनी खितंग हप्ता अमु कैमुक चंगेनी को अदो अहामबागी कैनो सिना को हाइसदा ऑर्डर तौबिरप यानी अदो सिसिदी इम्फाल की ददी आई हाफ खिद्रे लिमिटेड ओइबगी लिमिटेड स्टॉक ओइबगी ओसि थांग मचा मचा मैम से अदो सिदा लेरे अखोइगी कैनोगी ओइना को रेमिडीज को पिछांगसा कैका Mingonda Leikhiba, Mingonda Tonba, Kotpa, Su Mam Se Fanaba, Tamakta. Thank you.